ꯑꯇꯤꯌꯥꯗ ꯄꯥꯏꯕ ꯂꯩꯆꯤꯜꯅ ꯂꯦꯞꯄ ꯂꯩꯇ ꯁꯦꯜꯂꯤꯕ ꯇꯨꯔꯦꯜ ꯃꯥꯒꯤ ꯏꯆꯦꯜꯅ ꯋꯥꯕꯤꯔꯨꯒꯗ꯭ꯔꯥ ꯀꯅꯥ ꯑꯃꯒꯤꯗꯃꯛ ꯅꯥꯏꯇꯣꯝ ꯆꯠꯄꯤ ꯅꯥꯏꯇꯣꯝ ꯍꯤꯡꯕꯤ ꯃꯥꯅꯗꯤ ꯀꯤꯔꯝꯒꯗ꯭ꯔꯥ ꯆꯠꯅꯕꯤ ꯃꯥꯕꯨ ꯀꯅꯥ ꯑꯃꯗꯒꯤ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯇꯥꯕ ꯐꯪꯂꯛꯇ꯭ꯔꯕꯤꯅꯤ ꯑꯗꯨꯅ ꯃꯥꯅꯁꯨ ꯀꯅꯥ ꯑꯃꯗ ꯐꯥꯎꯔꯝꯒꯗ꯭ꯔꯥ ꯃꯤꯅꯨꯡꯁꯤ ꯄꯤꯅꯤꯡꯈꯤꯗ꯭ꯔ ꯅꯨꯡꯁꯤꯕꯗꯣ ꯁꯛꯂꯣꯟ ꯀꯌꯥ ꯄꯨꯗꯨꯅ ꯆꯠꯂꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯄꯥ ꯃꯆꯥꯗꯨ ꯄꯨꯟꯅ ꯐꯝꯂꯒ ꯇꯤꯚꯤ ꯌꯦꯡꯂꯤ ꯖꯨꯂꯤꯅ ꯃꯄꯥꯒꯤ ꯇꯝꯄꯥꯛꯇ ꯐꯝꯗꯨꯅ ꯃꯉꯛꯀꯥꯗꯨ ꯏꯔꯦꯛ ꯂꯦꯛꯊꯗꯨꯅ ꯂꯩꯔꯤ ꯁꯅꯥꯉꯥꯟꯕꯁꯨ ꯊꯣꯔꯛꯇꯨꯅ ꯑꯅꯤꯗꯨꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯂꯩꯔꯦ ꯁꯤꯗꯤ ꯌꯥꯗꯦꯒ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯁꯥꯌꯣꯟꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯣꯏꯅ ꯇꯧꯔꯛꯂꯤ ꯃꯄꯥꯗꯗꯤ ꯌꯦꯡꯗ ꯈꯨꯝꯃꯤ ꯑꯣꯐꯤꯁꯀꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯏꯁꯥꯒꯤ ꯅꯤꯡꯉꯥꯏꯕꯨ ꯏꯟꯒꯗ꯭ꯔꯥ ꯈꯥꯛ ꯂꯥꯛꯄ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯅꯃꯧ ꯅꯨꯄꯤꯒꯤ ꯁꯔꯩꯕꯨ ꯑꯩꯕꯨ ꯈꯥꯡꯗꯣꯔꯤꯕ꯭ꯔꯣ ꯑꯩꯕꯣ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯅꯆꯥꯁꯦ ꯀꯨꯏꯅ ꯄꯨꯟꯁꯤꯒꯗꯧ ꯃꯥꯟꯗꯦꯅꯦ ꯄꯥꯕꯨꯡ ꯈꯥꯡꯕ ꯇꯥꯕꯅꯤꯅꯦ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯄꯨꯝꯅꯃꯛꯀꯤ ꯁꯔꯩꯁꯤ ꯈꯥꯡꯒꯗꯕꯅꯤ ꯅꯠꯇꯦ ꯏꯃꯥꯅꯒ ꯅꯍꯥꯟꯋꯥꯏ ꯌꯥꯝꯅꯒ ꯑꯣꯠꯄꯤꯔꯛꯄ꯭ꯔꯕ ꯄꯥꯕꯨꯡꯒꯤ ꯋꯥꯁꯤꯕꯨ ꯊꯥꯖꯗꯦꯗ ꯑꯩ ꯁꯅꯥꯉꯥꯟꯕꯁꯨ ꯅꯣꯛꯇꯨꯅ ꯅꯃꯥꯗꯤ ꯑꯩꯅ ꯑꯣꯠꯄꯅꯤꯗ ꯃꯥꯅꯒꯤ ꯏꯄꯥꯗ ꯍꯦꯟꯖꯤꯟꯉꯝꯕ ꯅꯠꯇꯦꯅꯦ ꯑꯩ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯑꯣꯐꯤꯁ ꯆꯠꯄꯗꯨꯗ ꯏꯆꯥ ꯁꯅꯥꯁꯦ ꯈꯔ ꯄꯨꯕꯤꯌꯨꯅꯦ ꯃꯥꯅ ꯂꯥꯏꯟꯗ ꯆꯠꯄꯗꯣ ꯋꯥꯔꯝꯒꯅꯤ ꯏꯄꯥ ꯅꯨꯡꯉꯥꯏꯇꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯕ ꯁꯥꯌꯣꯟꯕ ꯃꯥꯏꯊꯣꯡꯗꯨ ꯐꯠ ꯍꯟꯖꯤꯟꯈꯤ ꯑꯗꯨꯒ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯈꯨꯝꯂꯛꯏ ꯑꯁ ꯌꯥꯔꯣꯏꯗ ꯀꯥꯏꯗꯦꯅꯣ ꯃꯊꯟ ꯑꯗꯨꯝ ꯆꯠꯆꯅꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯊꯕꯛꯅꯤ ꯃꯥꯒꯤꯗꯣ ꯑꯗꯨꯅꯤꯗꯥꯅꯤ ꯍꯥꯏꯗꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯗꯁꯨ ꯈꯪꯍꯟꯕ ꯅꯠꯇꯦ ꯑꯗꯨꯝ ꯆꯠꯆꯅꯤ ꯃꯥ ꯃꯁꯥꯅ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯗꯤ ꯀꯔꯝꯍꯥꯏꯅ ꯈꯪꯂꯨꯒꯗꯒꯦ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦꯅꯦ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯃꯇꯦꯡ ꯄꯥꯡꯂꯤꯅꯤ ꯍꯥꯏꯗꯅ ꯃꯤꯇꯣꯞꯇ ꯆꯥꯛꯁꯦ ꯆꯥꯎ ꯍꯥꯏꯗꯅ ꯁꯨꯝ ꯊꯥꯡꯖꯤꯟꯒꯗꯧ ꯅꯠꯇꯦ ꯃꯥ ꯃꯁꯥꯅꯁꯨ ꯈꯪꯗꯧ ꯅꯠꯇ꯭ꯔꯣ ꯃꯗꯨꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯅꯨ ꯃꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩ ꯁꯅꯥꯉꯥꯟꯕ ꯍꯥꯏꯔꯨꯗꯅ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯋꯥꯗꯨ ꯊꯩꯗꯣꯔꯛꯏ ꯌꯥꯔꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯏꯪꯈ꯭ꯔꯕꯗꯤ ꯍꯥꯎꯔꯣꯏ ꯏꯆꯦ ꯁꯅꯥꯗꯨꯕꯨ ꯉꯁꯥꯏ ꯊꯕꯛ ꯍꯜꯂꯛꯄꯗꯒꯤ ꯀꯨꯝꯊꯔꯛꯇ꯭ꯔꯤꯅꯦ ꯃꯁꯥꯒ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯣ ꯏꯄꯥ ꯑꯃꯨꯛ ꯇꯥꯡꯂꯨꯈꯤꯒꯦ ꯅꯥꯁꯟꯅꯔꯤ ꯑꯣꯏꯔꯝꯅꯤ ꯆꯥꯛꯀ ꯄꯤꯖꯔꯨꯅꯨꯅꯦ ꯇꯟꯕꯒꯤ ꯂꯩꯅꯥ ꯑꯣꯏꯔꯝꯒꯅꯤ ꯍꯩ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯑꯉꯥꯡꯗꯨꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅꯦ ꯉꯥꯎꯗꯧꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯃꯁꯦ ꯊꯃꯣꯏꯒ ꯄꯥꯟꯗ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯈ꯭ꯔꯦ ꯁꯥꯌꯣꯟꯕ ꯄꯤꯁꯨꯝ ꯏꯁꯨꯛ ꯁꯨꯛꯅ ꯐꯝꯍꯧꯔꯤ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯐꯝꯂꯝꯕ ꯖꯨꯂꯤꯗꯨ ꯃꯄꯥꯗ ꯇꯥꯇꯨ ꯌꯦꯡꯈꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯄꯄꯥ ꯃꯆꯥꯗꯣ ꯀꯞꯄꯤꯕ ꯐꯃꯨꯡꯗ ꯁꯥꯌꯣꯟꯕ ꯒ꯭ꯌꯥꯟ ꯑꯃ ꯏꯉꯥꯎ ꯉꯥꯎꯅ ꯃꯁꯥꯗ ꯌꯦꯡꯂꯛꯏ ꯀꯅꯥ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏꯗ ꯂꯩꯕꯁꯦ ꯃꯆꯥꯁꯦ ꯉꯁꯥꯏ ꯀꯞꯄꯤꯕ ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯁꯥꯌꯣꯟꯕ ꯚꯥꯞꯇꯤ ꯇꯥꯔꯤ ꯃꯁꯥꯅ ꯍꯥꯏꯔꯤ ꯃꯤꯁꯛꯁꯤ ꯍꯦꯟꯁꯅꯥꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯄꯄꯥ ꯄꯨꯄꯨꯗꯒꯤ ꯍꯦꯟꯅ ꯍꯦꯟꯗꯕ ꯃꯥꯅ ꯃꯆꯥ ꯍꯥꯏꯕ ꯃꯤꯡ ꯑꯃ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕ ꯈꯜꯂꯛꯏ ꯀꯞꯄꯒ ꯍꯩꯖꯥꯠꯂꯅꯦ ꯃꯥꯕꯨ ꯉꯁꯥꯏ ꯑꯩꯅ ꯆꯤꯡꯅꯕꯗꯨ ꯃꯥ ꯑꯣꯏꯔꯕ ꯖꯥꯠꯂ ꯑꯩꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯃꯟꯗꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕ꯭ꯔꯅꯦ ꯅꯠꯇꯦ ꯑꯩꯅ ꯈꯜꯂꯤꯁꯤ ꯂꯥꯜꯂꯤ ꯊꯥꯖꯕ ꯊꯝꯕ ꯌꯥꯕ ꯃꯤ ꯑꯣꯏꯗꯦ ꯊꯣꯏ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯍꯣꯏ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯤ ꯃꯄꯥꯅ ꯊꯤꯔꯝꯂꯕ ꯆꯥꯛꯁꯤꯡꯗꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ ꯄꯨꯈꯝ ꯑꯍꯨꯝꯅꯤ ꯊꯤꯔꯝꯂꯤꯕꯗꯨ ꯑꯅꯤ ꯑꯃꯗꯤ ꯊꯥꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯆꯥꯛꯂꯨꯞ ꯑꯃꯗꯤ ꯍꯦꯟꯁꯅꯥꯒꯤꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯊꯥꯡꯗꯣꯛꯁꯤꯔ ꯊꯥꯡꯗꯣꯛꯂꯣꯏꯁꯤꯔ ꯍꯥꯏꯅ ꯈꯜꯂꯤ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛ ꯄꯥꯏꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯃꯥꯏ ꯇꯞꯅ ꯂꯩꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯐꯝꯐꯝꯗꯨꯗ ꯐꯝꯊꯈ꯭ꯔꯦ ꯏꯀꯥꯟ ꯀꯥꯟꯅꯗ ꯁꯅꯥꯉꯥꯟꯕꯅ ꯃꯥꯡꯊꯥꯗꯨꯅ ꯅꯨꯄꯤꯗꯨꯁꯨ ꯂꯥꯛꯂꯤ ꯁꯥꯌꯣꯟꯕ ꯍꯨꯠꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯇꯔꯪ ꯑꯃꯗ ꯃꯃꯥꯏ ꯅꯣꯟꯊ ꯆꯠꯄꯅ ꯅꯤꯡꯊꯤꯅ ꯎꯕ ꯐꯪꯗ꯭ꯔꯤ ꯁꯅꯥꯉꯥꯟꯕꯅ ꯐꯝꯃꯨ ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯅꯦ ꯍꯦꯟꯁꯅꯥ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯒꯨꯝ ꯃꯀꯣꯛꯇꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯅꯥꯉꯥꯟꯕꯅ ꯆꯥꯛꯂꯨꯞꯇꯨ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯛꯏ ꯑꯇꯩꯗꯨꯗꯤ ꯃꯍꯩ ꯆꯥꯛꯇꯨ ꯆꯥꯅꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯟꯁꯅꯥꯗꯤ ꯑꯗꯨꯝ ꯆꯞ ꯌꯨꯡꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯋꯥꯁꯨ ꯉꯥꯡꯗꯦ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯧꯗꯨ ꯑꯇꯩꯅ ꯎꯗ꯭ꯔꯕꯁꯨ ꯁꯥꯌꯣꯟꯕ ꯃꯥꯅꯗꯤ ꯎꯔꯤ ꯃꯃꯤꯠ ꯁꯨꯏ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯃ ꯉꯁꯤ ꯎꯕꯁꯤꯗ ꯉꯛꯁꯨ ꯉꯛꯂꯤ ꯍꯩꯃꯥ
ꯆꯥꯛꯇꯨꯗꯤ ꯆꯥꯗ꯭ꯔꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯏꯄꯥꯗ ꯍꯥꯏꯌꯨꯅꯦ ꯍꯦꯟꯁꯅꯥ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝ ꯏꯈꯪ ꯈꯪꯉꯤ ꯀꯩꯁꯨ ꯇꯧꯗꯦ ꯄꯥꯕꯨꯡ ꯑꯗꯣ ꯑꯩ ꯆꯥꯛꯁꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯉꯁꯥꯏ ꯂꯝꯕꯤꯗ ꯀꯩꯅꯣ ꯈꯔ ꯆꯥꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯒꯠꯂꯒ ꯂꯩꯔꯦ ꯏꯍꯦ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯁꯤꯜꯂꯨꯅꯦ ꯆꯥ ꯈꯔ ꯇꯥꯈꯤꯕ ꯍꯥꯏꯕꯁꯤꯅ ꯍꯛꯆꯥꯡꯗ ꯐꯒꯗꯧꯔꯤꯕꯅꯤ ꯑꯩ ꯑꯁꯦꯡꯕꯒꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯄꯥꯕꯨꯡ ꯋꯥꯗꯣ ꯍꯟꯗꯛꯇꯤ ꯁꯥꯌꯣꯟꯕꯅ ꯐꯠ ꯑꯣꯏ ꯀꯔꯤꯒꯤ ꯆꯥꯅꯤꯡꯗꯕꯅꯣ ꯉꯁꯥꯏ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯆꯦꯡ ꯑꯁꯨꯛ ꯇꯥꯡꯉꯀꯥꯟꯁꯤꯗ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯅꯤꯅꯦ ꯄꯥꯝꯃꯨꯕꯒꯥꯗꯣ ꯀꯩꯝ ꯈꯪꯗ꯭ꯔꯕꯅꯣ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯕꯅꯤ ꯃꯥꯡꯂꯁꯨ ꯌꯥꯏ ꯀꯥꯏꯅ ꯈꯜꯂꯝꯒꯅꯤꯅꯦ ꯍꯦꯟꯁꯅꯥ ꯉꯁꯤꯗꯤ ꯈꯨꯝꯂꯛꯇꯦ ꯇꯨꯃꯤꯟꯅ ꯂꯩ ꯁꯅꯥ ꯉꯥꯟꯕꯅ ꯍꯩ ꯌꯥꯔꯦꯀꯣ ꯅꯪ ꯏꯄꯥ ꯁꯥꯎꯔꯛꯂꯕꯗꯤ ꯅꯪ ꯁꯣꯏꯔꯔꯣꯏ ꯁꯅꯥ ꯆꯠꯂꯣ ꯄꯣꯊꯥꯔꯣ ꯅꯣꯏ ꯁꯥꯔꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯉꯥꯎꯕꯒꯤ ꯃꯤꯍꯨꯜ ꯑꯃ ꯀꯟꯅ ꯍꯨꯜꯂꯛꯂꯤꯕꯅꯤ ꯃꯥꯟꯅꯔꯨꯅꯨ ꯍꯦꯟꯁꯅꯥ ꯈꯔꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯩꯕꯒ ꯁꯥꯌꯣꯟꯕꯒꯤ ꯑꯊꯤꯕ ꯋꯥꯍꯩꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯗ ꯑꯗꯨꯛ ꯌꯦꯡꯊꯤꯔꯤꯕꯁꯤꯕꯨ ꯃꯥꯅ ꯀꯔꯤꯒ ꯇꯧꯔꯛꯂꯒꯦ ꯃꯤꯅꯨꯡꯁꯤꯒꯗꯣ ꯑꯃꯗ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯁꯥꯌꯣꯟꯕ ꯈꯨꯝꯗꯦ ꯆꯥꯛꯇꯨ ꯇꯨꯃꯤꯟꯅ ꯆꯥꯗꯨꯅ ꯂꯩ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯑꯇꯤꯌꯥ ꯄꯨꯝꯕ ꯏꯃꯝ ꯃꯝꯃꯤ ꯅꯣꯡꯗꯨꯁꯨ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯂꯩꯔꯤ ꯆꯨꯕꯃꯛꯇꯤ ꯍꯦꯛ ꯆꯨꯔꯛꯇꯦ ꯃꯩꯗꯨꯁꯨ ꯐꯠ ꯃꯨꯠꯈ꯭ꯔꯦ ꯁꯥꯌꯣꯟꯕ ꯃꯤꯀꯞ ꯐꯠ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯀꯥꯗꯣ ꯏꯃꯝꯃꯝꯗꯨ ꯂꯩꯔꯝꯕꯗꯨꯗ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ ꯊꯣꯡꯅꯥꯎꯒꯤ ꯀꯔꯇꯦꯟꯗꯨ ꯅꯨꯡꯁꯤꯠꯀꯤ ꯁꯥꯄꯨ ꯑꯗꯨꯅ ꯍꯨꯝꯗꯣꯛ ꯍꯨꯝꯖꯤꯟ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛꯇꯤ ꯐꯝꯗꯨꯅ ꯃꯩ ꯂꯥꯛꯄ꯭ꯔꯥ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯇ꯭ꯔꯕꯗ ꯐꯃꯨꯡꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯐꯣꯟꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯑꯣꯟ ꯇꯧꯔꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝ ꯃꯄꯥ ꯂꯥꯜꯂꯛꯄꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯁꯥꯌꯣꯟꯕ ꯊꯥꯡꯂꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯍꯧꯗꯣꯡ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯛꯏ ꯈꯣꯡꯗꯨ ꯑꯃꯨꯛ ꯊꯥꯡꯅꯕ ꯇꯧꯔꯛꯄꯗꯅꯤ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯄꯗꯣ ꯑꯍꯤꯡꯁꯤꯗ ꯀꯅꯥꯒꯤ ꯍꯧꯗꯣꯡꯅꯣꯅꯦ ꯎꯊꯣꯛꯅ ꯌꯦꯠꯈ꯭ꯔꯦꯗ ꯁꯣꯗꯨꯅ ꯃꯈꯣꯡꯗꯨ ꯊꯥꯡꯅꯕ ꯍꯣꯠꯅꯔꯛꯄꯗ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯍꯦꯟꯁꯅꯥ ꯃꯈꯨꯠꯇ ꯃꯩ ꯆꯥꯛꯂꯕ ꯀꯦꯟꯗꯜ ꯑꯃ ꯄꯥꯏꯗꯨꯅ ꯐꯠ ꯊꯣꯔꯛꯏ ꯑꯅꯤꯗꯨ ꯃꯥꯏ ꯃꯥꯌꯣꯛꯅꯔꯤ ꯈꯪꯄ꯭ꯔꯦꯛꯁꯨ ꯈꯪꯅꯩ ꯍꯦꯟꯁꯅꯥꯗꯤ ꯈꯪꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯀꯦꯟꯗꯜꯗꯨ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯇꯥꯟ ꯆꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯣꯝꯗꯒꯤ ꯂꯥꯛꯄ ꯍꯧꯗꯣꯡꯅꯣ ꯑꯃꯨꯛꯇꯪ ꯀꯟꯅ ꯑꯅꯤꯗꯨꯗ ꯈꯣꯡꯖꯤꯜꯂꯝꯂꯒ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯍꯦꯟꯁꯅꯥꯗꯤ ꯑꯃꯨꯛꯀ ꯈꯪꯗꯨꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯁꯥꯌꯣꯟꯕꯗ ꯑꯣꯏꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯪꯗꯅ ꯆꯦꯠꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯥꯌꯣꯟꯕꯁꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯇꯔꯪ ꯑꯃꯗ ꯂꯦꯞꯄꯛꯏ ꯏꯃꯥ ꯕꯨꯠ ꯂꯥꯛꯏ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡ ꯃꯩꯗꯨꯁꯨ ꯐꯠ ꯂꯥꯛꯏ ꯏꯃꯝꯃꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯍꯦꯟꯁꯅꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯝꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠ ꯃꯁꯥꯗꯨ ꯍꯟꯗꯣꯛꯅꯕ ꯍꯣꯠꯅꯩ ꯁꯥꯌꯣꯟꯕꯗꯗꯤ ꯌꯦꯡꯕ ꯉꯝꯗ ꯂꯠꯂ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯩꯗꯣ ꯁꯨꯝ ꯄꯥꯈꯠꯄꯒꯤ ꯁꯥꯌꯣꯟꯕ ꯈꯨꯝꯂꯛꯇꯦ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯄꯥꯗꯨꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕꯗ ꯇꯨꯝ ꯈꯖꯤꯛ ꯍꯜꯂꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯛꯇꯨꯅ ꯅꯨꯄꯥ ꯃꯥꯅ ꯑꯃꯨꯛ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯊꯝꯈ꯭ꯔꯦ ꯍꯦꯟꯁꯅꯥ ꯉꯛꯄꯣꯏ ꯀꯔꯤꯑꯣꯏ ꯃꯁꯥ ꯊꯨꯀꯠꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯁꯥꯌꯣꯟꯕꯁꯨ ꯄꯤꯁꯨꯝ ꯁꯨꯛꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯗ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯃꯈꯥ ꯇꯥꯔꯤꯕ ꯑꯀꯥꯏꯕ ꯂꯤꯛꯂꯤ ꯃꯆꯦꯠꯇꯨ ꯀꯨꯟꯒꯠꯂꯤ ꯍꯦꯟꯁꯅꯥꯁꯨ ꯚꯥꯞ ꯇꯥꯔꯦ ꯆꯠꯄꯨ ꯆꯠꯂꯝꯂꯕꯗꯤ ꯁꯣꯏꯗꯅ ꯑꯁꯣꯛ ꯑꯄꯟꯕꯨ ꯊꯣꯛꯂꯝꯒꯅꯤ ꯁꯥꯌꯣꯟꯕ ꯈꯣꯟꯖꯦꯜꯗꯤ ꯌꯥꯝ ꯀꯟꯗꯕꯤ ꯍꯪꯂꯛꯏ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯃꯩ ꯆꯪꯈꯠꯀꯦꯅ ꯊꯣꯔꯛꯄꯅꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯅꯆꯤꯟꯗꯨ ꯊꯤꯅꯨꯅꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯨ ꯊꯨꯅ ꯍꯦꯟꯁꯅꯥ ꯃꯀꯣꯛꯇꯣ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕꯅꯤ ꯇꯌꯥꯏ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯁꯥꯌꯣꯟꯕ ꯆꯤꯟꯕꯥꯜꯗꯨ ꯆꯤꯡꯂꯞ ꯅꯣꯛꯏ ꯀꯩꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯇꯌꯥꯏꯌꯦꯕ ꯃꯗꯨ ꯀꯧ ꯍꯥꯏꯅꯒ ꯑꯩꯅ ꯅꯉꯣꯟꯗ ꯑꯌꯥꯕ ꯄꯤꯈꯤꯕ꯭ꯔꯣ ꯅꯪꯁꯦ ꯇꯧꯗꯤ ꯊꯤꯅ ꯉꯝꯕ ꯅꯨꯄꯤꯅꯤꯀꯣ ꯃꯤ ꯃꯃꯥꯡꯗ ꯁꯥꯔ ꯀꯧꯕꯗꯣ ꯋꯥꯈꯜ ꯑꯔꯥꯟꯕ ꯈꯟꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯩ ꯃꯇꯨꯡ ꯀꯧꯔꯔꯣꯏꯒꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯅꯆꯤꯟꯅ ꯀꯜꯂꯤꯕ ꯀꯤꯕꯅ ꯃꯔꯣꯜ ꯑꯃ ꯀꯤꯒꯜꯂꯤꯗꯨꯒ ꯆꯠꯂꯣ ꯅꯐꯝ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯦꯞꯄꯅꯣ ꯍꯦꯟꯁꯅꯥ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯄ꯭ꯔꯦꯞ ꯆꯠꯈ꯭ꯔꯦ ꯁꯥꯌꯣꯟꯕ ꯍꯧꯖꯤꯛꯇꯗ ꯁꯣꯔ ꯑꯃ ꯈꯪꯍꯣꯟ ꯍꯣꯟꯗꯣꯔꯛꯏ ꯃꯤꯀꯨꯞ ꯈꯔ ꯅꯨꯄꯤꯗꯨꯒ ꯅꯛꯅꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯑꯃꯨꯛꯇ ꯆꯣꯡꯈꯤꯗ꯭ꯔꯤꯕ ꯃꯤꯍꯨꯜ ꯑꯃ ꯊꯥꯖꯗ ꯆꯣꯡꯂꯛꯈꯤꯕꯅꯤ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯈꯪꯖꯕ ꯉꯝꯗꯦ ꯁꯣꯝꯗ ꯃꯥꯒꯤ ꯀꯥ ꯌꯧꯔꯤ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ
ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯣꯡꯊꯣꯛꯇꯨꯅ ꯎꯔꯛꯏ꯫ ꯊꯕꯛ ꯋꯥꯏꯗꯨꯗ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛ ꯊꯝꯃꯤ, ꯃꯊꯟꯗ ꯁꯣꯜꯂꯤ꯫ ꯀꯔꯤ ꯃꯤꯍꯨꯜ ꯈꯨꯁꯣꯛꯅꯣ, ꯑꯃꯨꯛꯇꯒ ꯆꯣꯡꯖꯗ꯭ꯔꯤꯅꯦ꯫ ꯍꯧꯗꯣꯡꯅꯤꯅ ꯇꯥꯅ ꯇꯣꯛꯅ ꯀꯥꯏꯈ꯭ꯔꯦ꯫ ꯀꯥꯏꯗꯒꯤ ꯃꯝꯒ ꯃꯝꯕꯗꯨꯗ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ꯫ ꯑꯃꯨꯛ ꯂꯣꯡꯅ ꯍꯤꯞꯊꯩ, ꯃꯁꯥꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯦꯞꯄꯤ꯫ ꯉꯥꯏꯍꯥꯛ ꯀꯥꯎꯔꯁꯨ ꯃꯊꯟꯇ ꯏꯁꯤꯛ ꯁꯤꯛꯅ ꯂꯩꯔꯕ ꯑꯁꯤꯗꯗꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯊꯥꯞꯅ ꯂꯩꯍꯧꯕ ꯃꯧꯄꯥꯕꯨ ꯅꯨꯡꯁꯤꯕ, ꯎꯅꯤꯡꯕ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ꯫ ꯀꯔꯣꯝꯗꯒꯤ ꯈꯜꯂꯛꯄ ꯋꯥꯈꯜꯅꯣ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃꯒꯤ ꯋꯥꯔꯤꯗ ꯈꯪꯂꯨꯞ ꯂꯨꯞꯁꯤꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯃꯣꯏ ꯕꯕꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯅꯆꯥꯁꯤꯡꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯕ꯭ꯔꯥ? ꯑꯗꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯕꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯤꯔꯝꯂꯤꯕꯅꯣ? ꯄꯦꯟꯗꯕꯒꯤ ꯃꯩꯔꯤꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯂꯕꯤ, ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯥ ꯃꯤꯡꯊꯣꯜ ꯐꯪꯂꯕꯤ ꯑꯔꯨꯕꯤꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯥ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯃꯍꯥꯛꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯊꯑꯣꯏꯗꯅ ꯈꯨꯝꯗꯣꯔꯛꯏ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯁꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯤꯒꯤ ꯊꯕꯛꯁꯤꯕꯨ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯊꯕꯛꯂꯅꯦ꯫ ꯅꯪꯅ ꯀꯞꯇꯅ ꯂꯥꯎꯗꯅ ꯇꯧꯔꯤꯗꯣ ꯅꯅꯥꯎ ꯅꯨꯄꯤꯁꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯀꯣ? ꯑꯔꯨꯕꯤ ꯃꯄꯤꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ, ꯃꯁꯥꯗꯨꯁꯨ ꯏꯁꯣꯟ ꯁꯣꯟꯅ ꯎꯔꯤ꯫ ꯑꯣ, ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛ ꯍꯥꯏꯕ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯅꯪꯅ ꯑꯩꯒꯤ ꯍꯦꯛ ꯏꯔꯦꯝꯀꯥꯒꯤ ꯏꯅꯥꯎꯕꯨ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯉꯝꯕ? ꯇꯁꯦꯡꯅ ꯑꯩ ꯇꯨꯀꯠꯆꯩ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯪꯒꯣꯏꯕ ꯐꯥꯎꯏ꯫ ꯅꯪꯕꯨ ꯑꯩꯅ ꯀꯌꯥꯗ ꯊꯥꯖꯅ ꯅꯨꯡꯁꯤꯖꯕ, ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯂꯥꯏꯅ ꯈꯜꯂꯝꯕꯀꯣ? ꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯅꯣꯛꯇꯨꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ? ꯑꯩ ꯀꯔꯝꯅ ꯅꯣꯛꯇꯨꯅ ꯂꯩꯌꯣ ꯍꯥꯏꯕꯅꯣ? ꯊꯣꯡꯖꯜ ꯄꯥꯟꯗꯨꯗ ꯆꯍꯤ 10 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯍꯦꯟꯁꯅ ꯀꯤꯔꯨꯞꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯌꯦꯡꯖꯔꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯗꯤ ꯈꯣꯟꯖꯦꯜꯗꯨ ꯁꯨꯝ ꯈꯖꯤꯛꯗꯩ ꯀꯟꯈꯠꯅꯔꯛꯏ꯫ ꯃꯥ ꯀꯗꯥꯏ ꯂꯩꯒꯦ? ꯑꯩꯅ ꯌꯨꯝꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩ ꯏꯈꯨꯠꯁꯤꯗ ꯃꯥꯕꯨꯗꯤ ꯋꯥꯔꯛꯂꯝꯒꯅꯤ꯫ ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯃꯥꯕꯨ ꯄꯨꯟꯁꯤꯁꯤꯃꯒꯤ ꯉꯥꯛꯄꯤꯕꯁꯨ ꯉꯝꯂꯣꯏ꯫ ꯅꯪꯕꯨꯁꯨ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯉꯥꯏꯈꯣ ꯔꯨꯕꯤ, ꯅꯪꯗ ꯐꯊꯈꯣ, ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯁꯤꯁꯦ꯫ ꯑꯅꯤꯗꯨꯅ ꯏꯟꯅꯔꯤꯉꯩ ꯕꯤꯂꯥ ꯇꯞꯅ ꯀꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯇꯨꯡꯗ ꯃꯃꯥꯏ ꯅꯣꯟꯊ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯔꯨꯕꯤꯗꯤ ꯕꯤꯂꯥꯒꯤ ꯃꯁꯛꯇꯨ ꯎꯔꯒ ꯁꯥꯎꯅꯤꯡꯕꯗꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯍꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤ, ꯅꯇꯩꯅꯤ ꯅꯅꯥꯎꯅꯤ ꯈꯟꯕ ꯉꯝꯗꯕꯤ, ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯎꯗꯨꯅꯤꯀꯣ? ꯑꯩꯅ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯔꯤ ꯄꯥꯞ ꯂꯪꯖꯔꯨꯕꯅꯅꯣ ꯉꯁꯤ ꯑꯩꯒꯤ ꯃꯤꯃꯥꯡꯁꯤꯗ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯨ? ꯑꯔꯨꯕꯤ, ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯇꯥꯔꯣꯏꯗ꯭ꯔꯥ? ꯇꯥꯔꯣꯏ꯫ ꯑꯩ ꯀꯅꯥꯒꯤ ꯋꯥ ꯇꯥꯔꯣꯏ? ꯑꯩ ꯇꯥꯔꯣꯏ꯫ ꯕꯤꯂꯥ ꯇꯞꯅ, ꯏꯆꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜ ꯑꯗꯨꯅ ꯐꯤꯕꯝꯁꯤ ꯌꯧꯈ꯭ꯔꯦ꯫ ꯑꯩꯁꯨ ꯌꯨꯝꯁꯤ ꯂꯩꯕꯒꯤ ꯑꯌꯥꯕꯗꯣ ꯏꯆꯦꯅ ꯄꯤꯕꯤꯌꯨ꯫ ꯑꯩꯁꯨ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯆꯦ꯫ ꯑꯔꯨꯕꯤ ꯈꯪꯍꯧꯗꯦ ꯐꯠ ꯆꯪꯁꯤꯟꯈꯤꯗꯨꯅ ꯕꯤꯂꯥꯒꯤ ꯃꯃꯥꯏꯗꯨꯗ ꯑꯣꯟꯗꯨꯅ ꯊꯥꯖꯤꯟꯈꯤꯕꯗꯣ꯫ ꯀꯔꯤ ꯀꯣꯛꯇꯕꯤ, ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯎ? ꯃꯁꯤꯒꯤ ꯅꯨꯄꯥꯕꯨ ꯃꯨꯟꯕ ꯉꯝꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯎ? ꯕꯤꯂꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯅꯨꯄꯥ ꯃꯥꯅꯁꯨ ꯑꯔꯨꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯁꯥꯄꯣ ꯀꯟꯅ ꯑꯃꯨꯛꯇꯪ ꯊꯥꯔꯛꯏ꯫ ꯑꯩꯅ ꯉꯁꯥꯏꯗ ꯋꯥ ꯉꯥꯡꯂꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯣ? ꯂꯥꯎꯈꯣꯡ ꯇꯧꯅꯕꯗꯨꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯁꯨ ꯍꯧꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯍꯦꯟꯁꯅꯥꯁꯨ ꯃꯄꯥꯅ ꯃꯃꯥꯗ ꯐꯨꯕꯗꯨꯗ ꯄꯦꯔꯤ ꯀꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯔꯨꯕꯤ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯏꯗꯨꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯖ ꯌꯥꯝ ꯄꯦꯟꯗꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥꯗꯣ ꯑꯔꯨꯕꯤꯗ ꯁꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯂꯒ ꯕꯤꯂꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯝ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯔꯨꯕꯤ ꯂꯩꯃꯥꯏꯗ ꯉꯦꯛ ꯐꯝꯊꯔꯛꯏ, ꯀꯞꯁꯨ ꯀꯞꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯎꯁꯨꯛ ꯌꯨꯡꯕꯒꯨꯝ ꯃꯁꯤ ꯂꯦꯡꯗ ꯂꯩꯈ꯭ꯔꯦ꯫ ꯍꯦꯟꯁꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ, ꯃꯨꯟꯅꯁꯨ ꯃꯃꯥꯗ ꯌꯦꯡꯖꯔꯤ꯫ ꯏꯃꯥ, ꯑꯔꯨꯕꯤ ꯈꯨꯝꯂꯛꯇꯦ꯫ ꯍꯦꯟꯁꯅ ꯃꯈꯨꯠ ꯃꯁꯥꯗꯨꯅ ꯃꯃꯥꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯏ꯫ ꯏꯃꯥ ꯀꯞꯀꯅꯨ ꯏꯃꯥ, ꯅꯅꯥꯎꯁꯤ ꯌꯥꯝ ꯀꯞꯄꯤ꯫ ꯅꯦꯅꯦꯁꯦ ꯑꯩꯈꯣꯏꯗ ꯂꯩꯅꯤ ꯍꯥꯏꯔꯣ? ꯈꯪꯗꯕꯅ ꯍꯪꯖꯕꯅꯤ꯫ ꯑꯔꯨꯕꯤ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ꯫ ꯃꯆꯥ ꯑꯅꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯦꯛ ꯀꯞꯆꯔꯛꯏ꯫ ꯑꯗꯨꯕꯨ
ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯑꯔꯨꯕꯤ ꯃꯁꯥꯗꯨ ꯐꯗ꯭ꯔꯥꯛ ꯂꯥꯎꯅ ꯇꯥꯈ꯭ꯔꯦ꯫ ꯍꯦꯟꯁꯅ ꯄꯥꯈꯠꯅ ꯃꯃꯧ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ "ꯏꯃꯥ, ꯏꯃꯥ, ꯏꯃꯥ ꯅꯪ ꯀꯩꯗꯧꯔꯒꯦ? ꯍꯧꯒꯠꯂꯣ ꯏꯃꯥ, ꯁꯦ ꯍꯧꯒꯠꯂꯣ, ꯕꯕꯥ, ꯕꯕꯥ, ꯏꯃꯥ ꯁꯦ ꯑꯩꯅ ꯀꯧꯕ ꯈꯨꯝꯃꯛꯇ꯭ꯔꯦ, ꯏꯃꯥ ꯍꯧꯒꯠꯂꯣ ꯏꯃꯥ, ꯏꯃꯥ ꯃꯤꯠ ꯄꯥꯡꯉꯣ, ꯁꯦ ꯑꯩꯅ ꯀꯧꯕꯁꯦ ꯇꯥꯗ꯭ꯔꯕꯣ? ꯏꯃꯥ, ꯏꯃꯥ, ꯁꯦ ꯏꯃꯥ ꯃꯤꯠ ꯄꯥꯡꯉꯣ." ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯑꯋꯥꯕ ꯆꯩꯅꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃ꯫ ꯆꯩꯅꯥ ꯀꯌꯥ ꯈꯪꯂꯛꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯍꯦꯟꯁꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯩ꯫ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨꯗ ꯅꯆꯥꯏꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯣ ꯅꯆꯥ ꯉꯁꯤꯁꯨ ꯀꯥꯎꯕ ꯂꯩꯇ꯭ꯔꯤꯌꯦ ꯏꯃꯥ꯫ ꯋꯥꯅ ꯄꯨꯟꯁꯤ ꯂꯧꯈ꯭ꯔꯕ ꯏꯃꯥꯒꯤꯗꯃꯛꯇ ꯅꯆꯥꯅ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯥ꯫ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯅꯆꯦ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯏꯄ꯭ꯋꯥꯒꯤꯗꯃꯛꯅꯤ ꯉꯁꯤ ꯅꯆꯦ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤ ꯃꯤꯀꯨꯞꯇꯨꯁꯨ꯫ ꯅꯨꯃꯤꯠꯇꯨ ꯁꯟꯗꯦꯁꯨ ꯑꯣꯏꯕꯅ ꯀꯅꯥꯃꯠꯇ ꯌꯨꯝꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯅꯗ꯭ꯔꯦ꯫ ꯍꯦꯟꯁꯅꯥꯁꯨ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ ꯍꯥꯏꯗꯅ ꯊꯕꯛꯇꯨ ꯆꯠꯇ꯭ꯔꯦ꯫ ꯄꯨꯡꯗꯤ 7 ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯑꯋꯥꯡ ꯊꯪꯕꯗ ꯒꯥꯔꯗꯦꯟꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗ ꯍꯦꯟꯁꯅ ꯀꯣꯏꯆꯠ ꯆꯠꯄꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯑꯃꯨꯛꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯉꯥꯟꯕꯁꯨ ꯒꯦꯠꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯍꯦꯟꯁꯅꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯉꯛꯂꯝꯅ ꯍꯪꯂꯛꯏ, "ꯍꯩ ꯁꯅꯥ, ꯀꯩꯗꯧꯔꯦ? ꯅꯣꯏꯕꯨ ꯆꯥꯒ ꯊꯛꯂꯕ꯭ꯔꯣ?" ꯍꯦꯟꯁꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯈꯨꯝꯂꯛꯏ, "ꯀꯩꯁꯨ ꯇꯧꯗꯦꯗ ꯄꯥꯕꯨꯡ, ꯄꯥꯝꯕꯤ ꯃꯆꯥꯁꯤꯡꯁꯦ ꯌꯦꯡꯂꯝꯕꯅꯤ꯫ ꯊꯛꯇ꯭ꯔꯤꯌꯦ, ꯂꯣꯟꯕꯗꯤ ꯂꯣꯏꯔꯦ, ꯑꯩ ꯄꯨꯊꯣꯔꯛꯂꯒꯦ." "ꯐꯔꯦ ꯐꯔꯦ, ꯊꯛꯇꯣꯛꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯍꯩꯃꯥ, ꯏꯁꯨ ꯊꯣꯏꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕ ꯖꯥꯠꯂꯅꯦ?" "ꯍꯧꯒꯠꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯄꯥꯕꯨꯡ, ꯑꯩ ꯍꯧꯗꯣꯔꯛꯂꯒꯦ꯫ ꯑꯉꯥꯡꯁꯦ ꯁꯨꯝ ꯌꯥꯍꯧ ꯊꯦꯡꯕ ꯂꯝꯗꯝꯅꯈ꯭ꯔꯗꯤ ꯌꯥꯔꯣꯏ꯫ ꯅꯨꯃꯤꯠꯅ ꯅꯝꯂꯒ ꯍꯧꯒꯠꯄꯁꯦ ꯃꯁꯥ ꯁꯣꯟꯖꯨꯅꯕꯅꯤ." "ꯃꯄꯥꯅꯤ ꯍꯥꯏꯗ ꯂꯩꯔꯤꯕꯁꯤꯅ ꯍꯧꯗꯣꯛꯂꯨꯅꯨꯗꯅ ꯇꯧꯕꯒꯤꯅꯤꯅꯦ꯫ ꯑꯗꯨꯗ ꯏꯄꯥꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯕꯅꯤ." ꯍꯦꯟꯁꯅ ꯖꯨꯂꯤꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯇꯨꯝꯂꯤꯕ ꯈꯨꯇꯨꯝꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯏ꯫ "ꯊꯣꯏ, ꯇꯥꯕ꯭ꯔꯣ? ꯁꯤ ꯍꯧꯒꯠꯂꯨꯁꯦ." ꯖꯨꯂꯤ ꯃꯁꯤꯅ ꯇꯨꯝꯊꯣꯛꯂꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐꯠ ꯌꯥꯎꯋꯣꯟꯗꯨꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ꯫ ꯇꯜꯂꯤ ꯍꯥꯏꯕꯒꯨꯝ ꯍꯦꯟꯁꯅꯥꯁꯨ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ "ꯁꯤ ꯃꯥꯆꯥ, ꯅꯪ ꯍꯧꯒꯠꯄ ꯉꯥꯏꯔꯤꯅꯦꯕ꯫ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒꯅꯦ ꯃꯥꯆꯥꯒ ꯒꯥꯔꯗꯦꯟꯗꯅꯦ ꯐ꯭ꯂꯥꯋꯔꯁ ꯃꯌꯥꯝ ꯊꯥꯗꯣꯛꯂꯨꯁꯦꯕ꯫ ꯁꯤ ꯅꯪ ꯐ꯭ꯂꯥꯋꯔꯁ ꯄꯥꯝꯗ꯭ꯔꯅꯦ?" ꯏꯇꯨꯛ ꯇꯨꯛꯊꯅ ꯂꯩꯔꯝꯕꯗꯨ ꯍꯦꯟꯁꯅꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯇꯍꯥ ꯈꯨꯝꯂꯛꯏ, "ꯄꯥꯝꯃꯤꯅ, ꯇꯤꯚꯤꯗ ꯌꯥꯎꯕ ꯐꯖꯕ ꯐ꯭ꯂꯥꯋꯔꯁꯇꯣ ꯊꯥꯗꯣꯏꯔꯥ?" "ꯊꯥꯗꯣꯏꯅꯦ꯫ ꯑꯗꯨꯅ ꯍꯧꯒꯠꯂꯣ ꯂꯥꯎꯁꯦ, ꯐꯠ ꯐꯠ ꯊꯥꯗꯣꯛꯅꯕ." ꯖꯣꯂꯤ ꯍꯥꯟꯅꯒꯨꯝ ꯍꯦꯟꯁꯅꯥ ꯃꯉꯣꯟꯗ ꯏꯀꯣꯏ ꯀꯣꯏꯕꯗꯨ ꯇꯧꯗ꯭ꯔꯕꯅꯤ꯫ ꯋꯥꯔꯤ ꯈꯔꯗꯤ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯔꯕꯅꯤ꯫ ꯑꯉꯥꯡꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯑꯃ ꯄꯤꯒꯅꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯗ ꯏꯍꯥ ꯍꯔꯥꯎꯅ ꯇꯨꯝꯂꯝꯕꯗꯨ ꯄꯨꯛ ꯍꯧꯒꯠꯂꯛꯂꯤ꯫ "ꯃꯥꯆꯥ ꯄꯥꯝꯖꯒꯦ, ꯌꯥꯕ꯭ꯔꯣ?" ꯖꯨꯂꯤ ꯃꯀꯣꯛꯇꯨ ꯐꯠ ꯐꯠ ꯅꯣꯝꯂꯛꯏ, ꯄꯥꯝꯕꯤꯌꯨ ꯍꯥꯏꯕꯒꯨꯝ꯫ ꯍꯦꯟꯁꯅꯥꯁꯨ ꯅꯣꯛꯃꯤ ꯄꯥꯝꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯋꯥꯁꯔꯨꯝ ꯆꯪꯗꯨꯅ ꯕ꯭ꯔꯁ ꯇꯧꯍꯜꯂꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯅꯤꯡꯊꯤꯅ ꯇꯥꯊꯣꯛꯄꯤꯔꯤ꯫ ꯃꯈꯣꯡ ꯃꯈꯨꯠꯇꯨꯁꯨ ꯑꯃꯨꯛ ꯍꯥꯝꯗꯣꯛꯄꯤ꯫ ꯖꯨꯂꯤ ꯉꯁꯤꯗꯤ ꯍꯩꯅꯗꯕ ꯃꯇꯧꯁꯨ ꯎꯠꯂꯛꯈꯤꯗ꯭ꯔꯤ꯫ ꯏꯌꯥ ꯌꯥꯅꯕ ꯃꯇꯧ ꯑꯃ ꯑꯣꯏꯅ ꯎꯠꯄ ꯍꯧꯔꯛꯏ꯫ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯖꯨꯂꯤꯕꯨ ꯐꯝꯍꯟꯗꯨꯅ ꯊꯝꯂꯒ ꯇꯨꯝꯕꯗ ꯁꯦꯠꯄ ꯗ꯭ꯔꯦꯁꯇꯨ ꯑꯃ ꯑꯣꯏꯅ ꯍꯣꯡꯗꯣꯛꯄꯤ꯫ ꯃꯥꯒꯤ ꯂꯩꯖꯕ ꯂꯣꯁꯟ ꯀ꯭ꯔꯤꯝꯗꯨ ꯃꯥꯏꯗ ꯑꯃꯗꯤ ꯈꯣꯡ ꯈꯨꯠꯇꯁꯨ ꯅꯤꯡꯊꯤꯅ ꯇꯩꯕꯤꯔꯤ꯫ ꯃꯁꯝꯒꯗꯣ ꯅꯤꯡꯊꯤꯅ ꯍꯥꯠꯂꯒ ꯐꯖꯅ ꯁꯦꯝꯕꯤꯔꯤ꯫ ꯖꯨꯂꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯍꯦꯟꯁꯅꯥ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯌꯥꯔꯤ꯫ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯍꯦꯟꯁꯅꯥꯅ ꯑꯃꯨꯛ ꯄꯝꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯏ꯫ ꯁꯥꯏꯌꯣꯟꯕꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯨꯠꯇ ꯈꯕꯔꯗꯨ ꯄꯥꯏꯗꯨꯅ, "ꯄꯄꯥ!" ꯁꯅꯥꯉꯥꯟꯕꯁꯨ ꯌꯥꯎꯅ ꯈꯣꯟꯖꯦꯜꯗꯨ ꯇꯝꯅ ꯄꯨꯟꯅ ꯌꯦꯡꯊꯣꯔꯛꯏ꯫